आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Mukhyamantri Nongthombam Biren hairi 5G hawdokhiba asina internet pu hena yanghanduna thabak thorom kya da hena khudong sahallagani Power Mantri Thongam Biswajit na hairi sel tanabagi damak tunggi mirol muthalamnaba maongda drug karbar tawbusing laksinabagi damak war on drugs ki khongjang chatharakpani amasung Himachal Pradesh Vidhan Sabha Mikhal gi board hayeng thadanaba sem saba loire Mukhyamantri Nongthombam Biren hairi Pradhan Mantri Narendra Modi na lebak asida 5G hawdokhiba asina internet pu hena yanghanduna thabak thorom kya da hena khudong sahallagani Imphal dangarang 5G gi matang da pangthokpa capacity building gi thorom amada Mukhyamantri na hai 5G pu thorakpa asina raija sigi digital infrastructure saukhathanbada sauna mateng panglagani 5G gi khuthang da internet connection sing thuna amadi yangna faunaba ngamhanduna development project kya paikhatpa madi thausil thorang sing ya thokpada singthaningai oina kanaba pandub ama hangdokpa ngamlagani Power Mantri Thongam Biswajit na hairi sel tanabagi damak tunggi mirol muthalamnaba maongda drug karbar tawbusing laksinabagi damak war on drugs ki khongjang chatharakpani Imphal gi Manipur Press Club tangrang pangthokpa thorom amada mantri na hai Manipur da drug ki samesya gi sauna jaitheng phangliba si thengnanaba honabada lamdam asida leiminariba furup kanglup khudingmak ki sauraba daita lei Aikhoigi tunggi mirol sing kannabagi damak miyam hupna drug ki mayokta lanjang jangsin batangai fadre haina su mantri na phongdokhi mangna hai ai basing leiramdrabadi aikhoigi itihas leiramloi makhoina matam matamgi oina iramba sing aduna tunggi mirol da itihas ki masak oi hauribani maram aduna ai basing bo awang bathakti kai khumnagadabani haina su mantri na phongdokhi Guwahati dangarang awang nongpoklamdam gi Mukhyamantri singa Kendra gi Road Transport and Highways Mantri Nitin Gadkari ga mifam pangthoktuna lamdam asonggi lambi thonggi phibam phagathanabagi matangda wari sanakhre wari sanabaduda Manipur gi Mukhyamantri Nongthombam Biren su saruk yakhi unabaduda Kendra gi Road Transport and Highways amadi Civil Aviation gi Raija Mantri Dr. V.K. Singh su saruk yakhi tungda fajaraba jagoi isai gi thorom kya pangthoktuna Kendra gi Mantri Singh adubu ikai khumnaba utkhi Manipur dangarang miyoi ama nongna COVID-19 positive oire positive oibagi sang chada ama dasmik amani Raija gi Haksel Bibak na ngarang numidang wairam thokpa cherol amada hai COVID ki sample Manipur test tawbada kaksingdagi miyoi ama positive oiba thengnakhibani masi tharaga hujik phawbada Raija sida COVID positive oikhiba migi masing lakh ama lising kunthra mapan chanipan Manipur sure naba pharakpagi sang chada Manipur dasmik mari tarukta lengdana leiri active case taramathoi leiri District Legal Services Authority Churachandpurna District Administration amasung kunthra taruk suba Assam Rifles ka puna sinduna Mega Legal Empowerment Camp amangarang tuibongda leba Chief Judicial Magistrate ki office ta pangthokre thormadu da saruk yakhiba Paulilan Haukip MLA na hai ain gi maramda bab tahanbagi asigumba thoromsing asi mafam kya da toina pangthokpagi tangai fadaba lei thormadu da saruk yakhiba ADC member Khaikho Pau ngaite na hai Thoromasi miyamda makhoigi phangpham thokpa haksingi matangda khanghanaba amasung tongan scheme singa mari lenaba wafamsing amadi mapung phaba nagarik ama ohenaba hotnabada aingi oiba ngaklausing thina khanghanaba pangthokpani District and Session Judge Lamkhan Pau Tonsing na hai asigumba kem asina miyamda aingi maramda amadi tongan scheme singi matangda hena bapta hanba ngamlagani None Battalion Assam Rifles na sinduna ngarang None Jila gi Kop El Khunokda leiba AOR da mafam adugi miyoi singa unabagi thormama pangthokre thormaduda AOR gi khulgi lusing basing Village Authority Youth Club amasung Civil Society Organization singi mehu sing saruk yakhi tabiriba pawsya kasman Imphal lagini Himachal Pradesh Vidhan Sabha Mikhal gi board hayeng thadanaba sem saba loire ngarang board khombagi aroiba matam phawbada rajniti dol sing amadi mirep singna voter singi pukning singsinaba leijabi thaduna board khomnakhi board khombagi matam loikhibaga loinana mirep sing natraga rajniti dol singna television natraga atai media platform sing da board khombagi thabak chathaba yaroi haina election commission na khanghankhre masigi mathakta rajniti dol sing natraga star campaigner singna media da makhogi mot phongdokpa natraga press meet tawba amata yaroi hairi
साइलेंट पेरेड असिदा कनागुंबा मीडिया हाउस अमतना मिखलगा मरी लेनना एग्जिट पोल तौबसु यारोय T20 वर्ल्ड कप की फाइनल इंग्लैंड के पाकिस्तान के लाखलिबा नोंमाइजिंग नुमिता मेलबर्न सानारगनी ngarang एथलेट सानाखिबा अनिसुबा सेमीफाइनल मैच दा इंग्लैंड भारत पु विकेट 10 दा माइथिबा पिदुना फाइनल संखिबनी थोइनबगी दमक रन 165 लौगदबदा इंग्लैंड पांजल अदु ओवर 13 ता योबा ngamki ngasi phongba pause singi maroiba pausingi damak haujik ngangom kiran leire kiran Thagat Nganthoi Chief Minister na 5G की capacity building conference haudokiba Jennings Hospital की Jens Hostel number 3 Chief Minister na sanga kiba masung lambi semba loidana paisa lokto kibagi wato kamari leinaba pausingna ngasi phongba pausi ayambada maroyo pauina phongnaba ure Itzel Express ta capacity building conference on 5G pangtokre information technology ki chahicha asiga iroinana wakalon hongdok patangai phadre haiba Chief Minister Biren wafamna ahan be headline tawri Sangai Festival gi damak Maki Assembly Security gi akan section thorang lokatli mioi nipan lokat kre haba pauna pauchi asiga ni shuba headline tawri Huyalan pauda consumer awareness activity gi damak sahi tarama ngagi mamangda sanction torkiba lupa lak taramathoi dasmik ani mangagi utilization certificate pikalamdre haba pauna ahan be headline tawri lambi sembal loidana lupa crore nipan dasmik ani mapan lokthokkiba haiba contractor the notice speak have pau amana pausi asigi ani sub headline tawri pongna phamda mai pakna 5G haudokna ba state government na tongan bu khongthang sing paikale heba chief minister gi wafum na pausi asigi han headline tawri phisa kol pibada MLA minister sing na khut thingjaloi dobani haiba L Rameswar gi wafum na pausi asigi ani sub headline tawri Sangai Express Manipuri da Shanjaba sing namthak tobu sing pharga custody da thamkre haba pauna ahan be headline tawri Sahi mapan ILP siasang amata paidana leiraga nupisu thiramba phare haba pau amana pauchi asigi ahan blamai da pongli Naharol gi thodangda lenga ke thabuk phangnaba khakta gi khallaga mahi tambagi wakalon thadoklase malem gi oina hongliba IT da aikhoi yaudaba yaroi heba chief minister gi wafamna ahan headline tawri Right to self-determination Sawaliba political group singi ating bulauktong ba UN High Commissioner on Human Rights da taksin kre haiba pau amana pausi asigani sub headline tawri Sana lebak da stat lenga kitchen ya khut ka taiwan na thong logi wamada sajliba homestay sangai festival gi poster da leiteng oire haiba pauna ahan headline tawri Thabak phangnaba laik tamagi mahutta thabak pi bangamna tamgadabani haiba Chief Minister Biren gi wafamna pausi asigani sub headline tawri Iraibakta Manipur drug karbar tauba icham chama mioina natti haibasi miyamna khangi haiba karam shamgi wafamna ahan be headline tawri Nahasingna IT sector dagi khudong chabe hena lawna bo hana tangai phadre haiba chief minister gi wafamna pausi asigani sub headline tawri People's Chronicle da Jennings ki Cancer Hospital Mars tha da sangaragan haiba chief minister gi wafamna pausi asigi han bulamai da phongli Sangai Express English ta awang numpok lamdam gi international border sa da humphudi iho hori haiba Ministry of Home Affairs ki pauna ahan headline tawri Imphal Free Press ta ain kaina sangsilaktun sahi mapul lotun leramba mi phare haiba pauna ahan headline tawri Morning Bell da PMGSY gi wathok ta chana bathika dar da notice thakre panel ma su syamne haiba pauna ahan headline tawri Manipur Melda Jennings the Pangliba Kudong Chaba Sing Tankak Nine Hengal Halagan Habit Chief Minister Gwapamna headline Tory. Hill Sonbin Express ta ADC Office Chanapati ki man geta hand grenade thamjalamabu maike kiadagi yaning da phongdorpu pauna headline Tory. Ganpu Melda Tamilong da Amurphal Call Festival November tang taramari da pangtolagin have pauna headline Tory. Tamilong Times ta Tamilong Toksham Pauna ba Barak Thong nong samjinduna gari lanbe yare have pauna headline Tory. Masona Tharda Ferjol Jilla ki Parbung Village the post office nama MLA Ngursanglu Sanatina Sanga Krebo Pound headline Tory. Nisin Tul to Amasung Manipur Express the Churchanpur Police na Mi Anidagi Lupa Koti Samak Kunitorongi Mamaloga the brown sugar kilogram Ahumakarum Pagale have a pound headline Tory. Nganthoi Thagasari Kiran Arabada Maruba Pau Amuhana Mukhyamantri Nongthomam Biren Hairi 5G haudokiba sina internet pu hena yang handuna thabak thorum kya da hena khudong sahalagani Power Mantri Thongam Biswajit na hairi sel tanabagi damak tungi miron muthalamna ba maong da drug karbar tawbasing laksin nabagi damak war on drugs ki khongjang chatharakpani amasung Himachal Pradesh Vidhan Sabha Mikhal gi board hayeng thadana ba sem saba loire Pauloi jare